ꯑꯩꯈꯣꯏꯒꯤ UKN ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯁꯨꯗ ꯌꯥꯎꯗꯕꯁꯤꯡꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯦ why are they allowed to roam freely with sophisticated weapons pairaga freely roam tawraga makoina khut thaningba matamda innocent praja singda khut tharabra haibase masigi yam chawba wahang du neba leirise aduna masigi ngasai akoi gi ai yamba doctor loken na su haibi gi bodo akoina masigi confidence building ama akoina porksi haiba tarba praja da leiriba trust deficit se masi leheloi haiba taragadi masugumba suda leiba armed group sing makoi strictly enforce tawgadobani designated camps ta confine tahon gadobani khulai paidana freely chalhalui dabani aduga loina loina na akoi gi suda yaudaba kangbu se masi kari gi damakta no ba makoi gi matakta ngasi bawda akoi military crackdown tawdriba se akoi tangdu leita daba yamna abnormal loiba situation amada leiba se masida mate khara sahi muksu akoi president rule leigre aga masije akoi irang ji amuk nemdaba amuk kankhatpa masigi potsi akoi off and on sum leibasida akoi praja singda aduki matik akoi waba asiana kyama yawba masigi apunba backdrop haibutara background sigi behind da madugi manungda akoi tronglawbigi incident si akoi yeng basangi akoi masi isolated kaino ma wena akoi uba yaroi maram de akoi chingda huji ukrul district ta litan da kari tauri akoi sina kethel da kari tauri dige ngarang ahing mag kangla tombi da thokiba madugi incident se masi chi punna kuna picture si uba matamda holistic wena yengba matamda manipur si akoi it's a kind of a situation amada leibadonga akoi khuding man haiba national highway jiri lambi chatpa yadaba oiro adigi dimapur lambi chatpa yadaba oiro more rom da chatpa yadaba oiro koi si tampak si pura seize tawraga thammaga akoi gi chingi lamdanu pura phini thadokpa yamna praja singda maruina tampaki praja singda amna penadaba makoi na uba phang masigi praja gi sentiment se masi koi sarkar sina khangi bra khangdabra haibse both state government aduga central government se masigi praja gi sentiment si khangna makoina kari akoi step local le haibse achoba koi wahang ama oidi madugi background se dene koina ngasai gi tronglawbi gi incident adigi CRPF ki gelmol gi kemya da thokiba masida so acho wahang mayam ma koi toi kudamuina tang taret ki nongalamdai natraga taruk taret ki lonaba hing pungama gi matungda bomete thokraba matungda akoina CRP gi da mob ama change haibasigi masigi gap sigi manung sida akoi gi state administration district administration je masi kari taw leiye haidi ngasagi mob tu changdringe da CRP gi game ta changdringe to the preventive measure local ga sugma potama moina anticipate to ba yaba tawrakanda maduda tholam da ba yaba pot khara thoki bra haibase maduna akoi gi yamna precious lives ohum amasu asiba nangba aduga asopa kyama more than akoi 30 gi mathakta asopa nangi base masi tholam da ba yabra haibase masigi wahangjin ado masoi waisida akoi congress party gi akoi gi mari leinaba masi government gi side gi akoi proper investigation ama akoi trongawi incident gi bometic tu gi di NIA na tawrani na haigre NIA na tawbai ju akoi matam ji akoi prajada madugi trust deficit amasu yam chauna leire maramdi akoi megi 2023 da thokiba thodok tu da thokiba inquiry commission semgiba madugi report ngasi public da leirabra madugi knowledge bawa akoi leita basumaina namjillaga sum chatkibajina public ta koi trust level ja ki name gre masigi trust deficit si yam chauna leire government ge praja ge marakta aduna masi thoktanar bi makta government sina yamna koi transparent oiba
any kind of investigation tawba matamda judicial probe oibe yai aduga magistral oibe yai natraga any investigation ama tawpa matamda masi yamna transparent oina tawba adu natana akoigi yamna akoigi hafazar ta yamna casual oina kanagumba group amada kanagumba kangrup amada hekta akoigi madu akoigi blame tawraga madugi keno tawbugi potsima akoi praja gi sentiment si khambir ganda koi Congress party ki side ki musima koi yam akan ba madugi demand ma koi government da tawjani investigation je time bound yamne speedy hoiba time bound pibi raga aduga madugi transparency fazana leiba aduga accountability fix tawba sangi haibase masima ai thamjani adagi atupa mana akoi praja da hangnibo wahang ji leiriba state government se makoi ki power and function se sab chana makoi chalai rabra hai bise exercise to rabra hai bise am chawba wahang bane akoi mataw da president rules ji pamdre president rules ji akoi ki oiba popular government ama state government ama koi laheningi elected representative laheningi haidana koi mayam ma laura kan da president rule leiram badu ko hujik leiriba se ka kari khenage hai bise amalom da harpa yai masi yamna kuidri tha ani mutangai ri ko lena harpa yai adubu mayam da madugi perception hai tar perception is very important aduna praja gi perception da akoi gi karigumba mata akoi da government asina masigi chap chaba magi executive functions in an constitution the period by state ki powers hai power and functions hai masi fully exercise to honing the state government must assert its authority as per the provisions of the Indian constitution akoi gi center dagi adu haire haibana tab magi chap chaba akoi gi state forces sing se masi magi keno sizinabam thopa masi sizinabam thoye na kan for example hoji yamna akoi highly sensitive oiba area da akoi gi leiriba state forces sing se masi deploy tawgadawni masi praja gi apam yam sensitive oiba mapam sing sida maram de akoi gi state government ama leirabanina laiba central forces sing sisu akoi gi state government da aid tawna ba koi mating pangba lakpani adurgadi state government na magi full authority assert tawba matam da su akoi gi leiriba central gi security forces sing sisu madugi instruction gi matungina chatkadabani na madwai wai tu da akoi gi state government na madugi efficiency makoi effectiveness ase akoi ularningi haiba simasu thamjaningi aduga loina na akoi tampak tadi rule of law je phasana enforce tawre haibe ai hujuma koi curfew leiri internet thingi tampak ta masi loina mak akoi gi state government gi magi sakti singje loina mak akoi gi tampak ki leiraba district mari manga Imphal East Imphal West Bishnupur Thawal Kaching sidade phasana enforce tawre laiba question di chingda masi leirabra haiba question Churachandpur da leirabra Ukhrul la leirabra Senapati da leirabra masi ki enforcement je chap chana tawon biyo hai maruina prajada akoi pena diribasi suspension of operation da leiraba madugi akoi gi kuki gi khulai paiba armed group sing se masi makoi gi ground rules se masi phasana enforce tawgadabun makoi gi designated camp sing se masi da akoi hendo loidabun aduga loina na akoi gi su da yaudaba adumba akoi gi mayamna akoi gi singnariba akoi gi UKN oibe aduga atop organization oibe su da yaudaba singje kari gi damakta huji phoba crack down tawdribunu haibase why are they allowed to roam freely with sophisticated weapons pairaga freely roam tawraga makoina khut thaningba matamda innocent praja sing da khut tharabra haibase masigi yam chawbo wahang du deba leirise aduna masigi ngasai akoi gi ai gi yamba doctor loken na su haibi gi bodo akoina masigi confidence building ama akoina porksi haiba tarba praja da leiriba trust deficit se masi leheloi haiba taragadi masugumba suda leiriba armed group sing makoi strictly enforce tawgadawani designated camps ta confine tahon gadawani khulai paidana freely chalhalui dabani aduga loina na akoi gi suda yaudaba kangbu se masi kari gi damakta no ba makoi gi matakta ngasi bawda
अखोई मिलिट्री क्रैकडाउन तौद्रिबसे तंपाक्तदी लोइनमक तौग्रे अना चिंग सुमाइना फ्रीली लेरबरा हाइबसगी अचोबो वांगजिना प्रजा सिंगदा मदुगी सेंटिमेंट से मसिगी साउनिंगबा पेंदबा अदुनेबो अदुननेबा नहानगी अखोइगी तांग 8 किदा गेलमोन गिल मायादा लेबा सीआरपीएफ केम2 दा मयाम होचिलुरिबा दो मदुगी पोर्टुसु अखोई मसिगी प्रजा की सेंटिमेंट सी खंगम थोए मदु खंगना अखोई स्टेट गवर्नमेंट ना लौखटफम थोई अदुगा लोइना मरुइना होजिकी त्रोंगावबी यामना सेंसिटिव ओइरिबा एरिया सिंगसे मसिदा अखोई स्टेट फोर्सेस सिंगसे अतुबा मतमदा इमीडिएटली प्रजागी मागी सेफ्टी एंड सिक्योरिटी एंश्योर तौननोगिदमक्ता डिप्लॉयमेंट अतै सेंसिटिव एरियाज हाइजबने आइना लोइनमकिनी मणिपुर के एरिया व्हेरेवर अखोई नेसेसरी मसिगी कैनोसिमा अखोई सेफ्टी एंड सिक्योरिटी एंश्योर तौननबा अखोई स्टेट फोर्सेस डिप्लॉयमेंट तौगदबनी अदुगा प्रजा की लेरिबा ट्रस्ट डिफिसिट से मसी लेहंदननबगिदमक्ता एनी काइंड ऑफ इन्वेस्टिगेशन मसी याम ट्रांसपेरेंट ओइना तौबिगदबनी अदुगा मसिगी रिस्पांसिबिलिटी अकाउंटेबिलिटी अखोई फिक्स तौबिगदबनी हाइबो अफमसी